ꯑꯩ ꯂꯣꯏꯔꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯁ ꯑꯆꯧꯕ ꯃꯌꯥꯝ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯆꯥꯅꯨꯄꯥꯗ ꯑꯝꯇꯪꯗꯤ ꯆꯠꯂꯨ ꯑꯃꯗꯤ ꯏꯟꯕ ꯌꯥꯔꯤꯕꯅꯤ ꯅꯆꯥ ꯑꯦꯁꯦ ꯃꯇꯝ ꯑꯝꯇ ꯃꯧ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯏꯇꯩꯃ ꯊꯣꯛꯂꯛꯑꯦ Hello guys. ꯊꯣꯡꯗꯅꯤ ꯃꯌꯥꯝ ꯂꯩꯁꯦ ꯍꯧꯖꯤꯛ ꯁꯤꯜꯆꯔ ꯁꯥꯏꯠꯇꯅꯦꯕ ꯖꯂꯪꯒꯥꯁꯦ ꯑꯗꯨꯅ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯊꯤꯜꯂꯤ ꯚ꯭ꯌꯨꯒꯗꯤ ꯌꯥꯝ ꯐꯕ ꯑꯩꯈꯣꯏ ꯊꯣꯡꯁꯦ ꯀꯂꯔ ꯇꯩꯔꯤ ꯍꯥꯏꯕꯗꯣ ꯁꯦꯝ ꯁꯥꯔꯤ ꯐꯖꯅ ꯂꯣꯏꯗ꯭ꯔꯤ ꯑꯣꯀꯦ ꯃꯌꯥꯝ ꯃꯥꯡ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯔꯤ ꯌꯧꯔꯦ ꯖꯂꯪꯒꯥ ꯆꯪꯉꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉꯤ ꯍꯧꯖꯤꯛ ꯌꯧꯔꯦ ꯃꯌꯥꯝ ꯆꯠꯂꯦ ꯌꯨꯝꯁꯦ ꯂꯨꯍꯣꯡꯕꯁꯤꯗꯤ 26ꯇꯅꯦꯕ ꯑꯗꯣ ꯈꯔ ꯃꯥꯡꯖꯧꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯝ ꯁꯥꯔꯀꯥꯟꯗ ꯐꯖꯅ ꯑꯝꯇꯪ ꯃꯅꯨꯡꯗ ꯌꯧꯔ ꯃꯌꯥꯝꯗ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯌꯧꯔꯦ ꯃꯌꯥꯝ ꯔꯨꯝꯗ ꯆꯪꯉꯦ ꯁꯤ ꯑꯩꯈꯣꯏ ꯃꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯗꯨꯝ ꯍꯤꯞꯄꯅꯤ ꯑꯗꯨꯒ ꯕꯦꯒ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯗꯤ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯣ ꯆꯥꯒꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯦ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯃꯔꯤꯗꯒꯤ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯤꯕ ꯙꯃꯥꯟꯁꯦ ꯑꯩꯒꯤꯅ ꯇꯥꯇꯣꯟ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯣꯡꯕꯨ ꯍꯥꯏꯕꯗꯤ ꯊꯦꯡꯅꯕ ꯍꯥꯏꯕꯗꯤ ꯎꯅꯕ ꯍꯥꯏꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯃꯥꯏꯅꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕ ꯈꯪꯅꯗꯣꯔꯤꯕꯅꯤ ꯑꯗꯣ ꯖꯂꯪꯒꯥꯗꯁꯨ ꯑꯍꯥꯟꯕꯩ ꯂꯨꯍꯣꯡꯕ ꯑꯦꯇꯦꯟ ꯇꯧꯔꯤꯅꯤ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯚꯥꯏꯕꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯧꯔꯛꯄꯗ ꯉꯥꯏꯕꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯄꯗ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯆꯥꯛꯀ ꯃꯈꯥ ꯇꯥꯕ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯒ ꯑꯩ ꯀꯅꯥꯝ ꯈꯪꯅꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯂꯣꯏꯕꯨ ꯁꯦꯝ ꯁꯥꯒꯗ ꯋꯥꯠꯂꯤꯀꯣ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯂꯩꯔꯦ ꯊꯕꯛ ꯇꯧꯅꯔꯤ ꯑꯍꯟꯁꯤꯡ ꯀꯩꯗꯧꯏ ꯊꯕꯛ ꯈꯪꯅ ꯌꯦꯡꯁꯤꯅ ꯑꯩꯈꯣꯏ ꯀꯀꯥ ꯁꯪꯒꯣꯝ ꯁꯨꯝꯃꯤ ꯀꯀꯥꯅ ꯂꯩꯇꯝꯃꯤ ꯁꯤ ꯁꯪꯒꯣꯝꯁꯦ ꯊꯛꯑꯗꯤ ꯄꯩꯈꯥ ꯂꯩꯇꯝꯃꯤ ꯑꯆꯧꯕ ꯈꯣꯜꯂ ꯁꯥꯒ ꯇꯒꯠ ꯂꯥꯎꯔꯅꯤ ꯑꯃꯗꯣ ꯈꯣꯜꯂꯒ ꯍꯧꯖꯤꯛ ꯕꯥꯔꯣꯁꯥꯅ ꯑꯗꯨꯗꯤ ꯌꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯒꯤ ꯆꯣꯟꯕꯨꯅꯤ ꯂꯝꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯃꯐꯝꯁꯦ ꯁꯣꯝꯗ ꯆꯪꯉꯒ ꯈꯔꯒ ꯃꯩꯇꯩ ꯂꯩꯌꯦꯕ ꯑꯗꯣ ꯑꯅꯝꯕꯅ ꯃꯩꯇꯩ ꯇꯥꯗꯦ ꯁ꯭ꯋꯥꯏꯗꯗꯤ ꯁꯣꯝꯗꯅ ꯍꯦꯜꯂꯤ ꯀ
ꯁꯤ ꯃꯐꯝꯁꯤꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯅꯤ ꯍꯥ ꯁꯤ ꯈꯨꯟꯁꯤ ꯃꯃꯤꯡꯁꯤ ꯀꯩ ꯀꯧꯒꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯥ ꯖꯂꯒꯥ ꯍꯥꯏꯗꯨꯅꯤꯅꯦ ꯅꯠꯇꯦ ꯖꯂꯪꯒꯥꯒꯤ ꯁꯣꯃꯨꯗꯤꯂꯥ ꯑꯣ ꯁꯨꯃꯣꯔꯗꯤꯂꯥ ꯖꯂꯪꯒꯥ ꯁꯨꯃꯣꯔꯗꯤꯂꯥ ꯍꯥꯏ ꯁꯣꯃꯨꯗꯤꯂꯥ ꯁꯣꯕꯣꯟꯗꯤꯂꯥ ꯁꯣꯕꯣꯟꯇꯤꯂꯥ ꯍꯥꯏꯕ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩꯗꯤ ꯉꯁꯪ ꯉꯥꯡꯖꯜꯂꯦ ꯃꯌꯥꯝ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯃꯅꯤꯈꯛ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯈꯣꯏ ꯈꯪꯅꯔꯦꯀꯣ ꯃꯣꯏ ꯉꯥ ꯐꯥꯅꯗꯩ ꯇꯧꯔꯤ ꯑꯩ ꯌꯦꯡꯁꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯤꯁꯥꯔꯤꯡ ꯃꯌꯥꯝ ꯂꯩꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯁꯤꯗ ꯑꯃꯨꯛ ꯍꯣꯟꯕ ꯍꯧꯔꯦ ꯌꯦꯡꯁꯤ ꯁꯤꯗ ꯑꯃꯨꯛ ꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯁꯥꯏꯗꯤ ꯂꯛꯄꯨꯗꯤ ꯂꯛꯄꯗ ꯑꯃ ꯂꯛꯍꯧꯗ꯭ꯔꯦꯕ sida yengsi Faldiye marşen en yaman. ay 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 luar ya anda guys deh acobo mem pai mem Nengge. Dua apa kan we? Tonton. Urui urui. Ngasih. Oi, mai đưa chừng luôn. Nuôi đưa chừng này. Ok, qua đây. Bu già đúng rồi. Tôi bây giờ đang này bên không mau được là này. Đâu có cũng một. Hay. Ô, bu sợ. Làm lang như thế này. Cái ngay phá đây. Ball cái phá cô. Ball đây thôi. Đó là chú. Là đúng này cô. Cái bảo. Đúng thầm. Đúng thầm. Cái làm tên rồi. Ai phết ôi cái phết cái cái nào. Tata. Anh đi pha rồi ạ. Cái trâu chứ đi chị. Ôm. Không có lâu rồi. Cái kia này rồi nó nàng này cục xem nó rồi. Rồi phải. Ra chứ này. Ông mới cũng trâu luôn rồi. Phải ăn thao bằng cái lồi. Lồi đây sai đi. Không nên trâu. Không phải không trâu. Thao đâu rồi chứ? Thao đâu. Thế là ông muốn thao đâu? Ông muốn thao. Cái con nào đâu là Chụp ấm này mà. Đang đang hỏi. Cái cái nó cái đó luôn. Làm lát ạ. Ui. Nó lại cái thà biểu ra để không Đúng rồi, chứa này là tôi là Rồi đấy. Local này, local. Bố đây cho bắt đu năng ngâm ra. à rồi Ý chơi rồi, ý chơi. Anh đi chơi Rồi rồi em. Cái xịt lên. Nupa masana jam kre. Thabak ki shooting ai di. Hayingi injang napi lai ma'am. Swagi inaw karaga tokli. Purak pa. Di loksalaga sangdro bani. 오라이 다이가 삽지로다 로에다 Đâu 아니야. 뭐라 이거 뭐 Ma'am kasi sem sana loi loi thabak su loi salle. Sini ngasi view. Sida atun ngai ti maga pham doi ma. Sida lai am phajai. Ondana pochai khal lai re. Somdana hijang napi lai re. Sai pusna pai. Loi eng lo hombani. Ini heng nungai dok male. Sidana koi misti ama jamjan na thamme. Kara. Tabag yam loi loi ngasi goi na me ni khal ke. Diba.
ꯊꯕꯛꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯃꯌꯥꯝꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯪꯅꯔꯁꯤꯗꯨꯒ ꯑꯣꯀꯦ ꯌꯣ ꯒꯥꯏꯁ ꯗꯦ 2 ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯅꯤ ꯂꯨꯍꯣꯡꯕꯁꯦ ꯑꯗꯣ ꯕꯦꯟ ꯄꯥꯔꯇꯤꯁꯨ ꯂꯣꯏ ꯊꯨꯡꯉꯦ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯟꯁꯨ ꯂꯣꯏ ꯊꯨꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯕꯛ ꯁꯨꯔꯨꯕꯅꯦꯕ ꯑꯗꯣ ꯌꯨꯝ ꯐ꯭ꯔꯦꯁꯀ ꯑꯣꯏꯗ꯭ꯔꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯀꯥꯗ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯟꯅ ꯀꯥꯗ ꯅꯍꯥꯛ ꯂꯥꯛꯏꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯈꯨꯟꯁꯤꯒꯤ ꯑꯩꯗꯨ ꯌꯥꯝ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯤ나 ꯈꯪꯅꯕꯗ ꯑꯝ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯣ ꯈꯪꯅꯕ ꯏꯅꯥꯎꯒꯅꯤ ꯑꯃꯅꯤꯈꯛ ꯐꯪꯗꯅ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯗꯣ ꯀꯣꯟꯅ ꯌꯦꯡꯉꯛꯀꯦ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯉꯥꯛꯇꯪ ꯂꯩꯌꯦꯕ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗ ꯂꯩ ꯃꯤꯡ ꯅꯥꯎꯕꯒ ꯑꯣꯏꯌꯦ ꯅꯥꯎꯕ ꯌꯥꯝꯅ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏ ꯇꯤꯟꯅꯕ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯛꯇ ꯂꯩꯔ ꯑꯩꯈꯣꯏ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯔꯀꯥꯟꯗ ꯃꯄꯥꯟꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯄꯥꯟꯒꯤ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯚꯥꯏꯕꯁꯤꯀꯣ ꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯗꯤ ꯕꯦꯔꯥꯔꯣꯝꯗ꯭ꯔ ꯀꯩꯅꯣ ꯑꯩ ꯊꯥꯜꯂꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯑꯩꯈꯣꯏ ꯖꯥꯏꯕꯣꯟꯒꯤ ꯃꯌꯥꯝꯅ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨꯒ ꯁꯣꯝꯗ ꯕꯦꯟ ꯄꯥꯔꯇꯤ ꯂꯩꯌꯦ ꯁꯤꯗꯅ ꯗꯃꯥꯟꯒ ꯃꯧꯒ ꯐꯝꯗ ꯑꯣꯏꯕ ꯗꯃꯥꯟ ꯆꯥꯛ ꯆꯥꯒꯅꯤ ꯌꯥꯝ ꯌꯦꯡꯁꯤ ꯄꯥꯈꯪ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯆꯥꯅꯨꯄꯥꯗ ꯑꯝꯇꯪꯗꯤ ꯆꯠꯂꯨ ꯑꯃꯗꯤ ꯏꯟꯕ ꯌꯥꯔꯤꯕꯅꯤ ꯅꯆꯥ ꯑꯦꯁꯦ ꯃꯇꯝ ꯑꯝꯇ ꯀꯀꯥ ꯅꯪꯗꯤ ꯏꯜꯂꯔꯣꯏ ꯏꯜꯂꯔꯣꯏ ꯅꯆꯥꯅꯨꯄꯥ ꯁꯤꯅ ꯏꯁ ꯌꯥꯔꯦ ꯍꯧꯔꯅꯤ ꯉꯁꯤꯗꯒꯤ ꯂꯤꯂꯥ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯗꯤ ꯑꯣꯏꯕꯒꯤ ꯆꯠꯅꯈ꯭ꯔꯦ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ A few moments later. ꯁꯤ ꯂꯩ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯥꯎꯠꯐꯤꯠ ꯃꯌꯥꯝ ꯋꯥꯔꯛꯄ ꯌꯥꯗꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯎꯠꯂꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯂꯣꯏꯁꯟꯕꯗ ꯄꯨꯝꯅꯃꯛꯇ ꯊꯦꯡꯉꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛꯇ ꯂꯥꯁꯁꯨ ꯑꯩꯅ ꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤꯅꯦ ꯃꯧꯒꯤ ꯃꯐꯝꯗ ꯂꯥꯛꯑꯦꯕ ꯑꯩ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯧ ꯃꯐꯝꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯙꯃꯥꯟ ꯄꯣꯊꯥꯔꯦ ꯃꯌꯥꯝ ꯃꯤꯇꯤꯡ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯁꯤꯗ ꯂꯩ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯙꯃꯥꯟ ꯑꯗꯨꯒ ꯀꯩ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯇꯥꯅꯤꯡꯉꯤꯗꯣ ꯋꯥꯍꯩꯁꯦ ꯀꯃꯥꯏꯅ ꯄꯥꯈꯪ ꯄꯨꯟꯁꯤ ꯂꯣꯏꯔꯝꯗꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯐꯪꯉꯔꯣꯏꯕ ꯅꯅꯥꯛꯇꯩꯗꯣ ꯂꯩꯔꯕꯗꯤ ꯃꯃꯥꯡꯗ ꯍꯌꯦꯡꯗꯒꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯅꯤ ꯅꯍꯥꯟꯗꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗ꯭ꯔꯝꯗꯕ ꯁꯤꯗ ꯂꯩ ꯏꯅꯥꯎꯈ꯭ꯔꯦ ꯙꯃꯥꯟ ꯄꯣꯊꯥꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯗ꯭ꯔꯦꯁꯅ ꯁꯤꯅꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯖꯅ ꯎꯠꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯦꯠꯆꯜꯂꯦ ꯆꯥꯛ ꯆꯥꯅꯗꯒꯤ ꯇꯧꯅꯔꯤ ꯂꯥꯞꯅꯕ ꯆꯥꯔꯗꯤ ꯆꯥꯛ ꯆꯥꯔꯛꯇꯕ ꯃꯤ ꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯅꯔꯤ गोर बाथरूम मैम सिना मौगी लुहोंफम लाए धमान थोलना चंग्रे लुहोंफम लाए सिदले सोंद लगे मैम मंदली सोंद लगे मैम लुहोंबसे नुंगबुदि नुंगाइको साबगी चांगसिना हेंजनबसिना नुंगाइफमगा खंगद्रेदा उमांगना लोरेदि उचोटनि हेलो गाइस वेलकम टू माय यूट्यूब चैनल नाउ पासिले सिदा वहाय अमतंग कई अजी अखोय अजी लुहोंमम मफमदा नुपी युमदा लाई अजी दुम कोनेंग मरसे अजी धमान याम सीरियस पुतनी को मैम जिक लईसे चिट चाट तौबगा यादम यंत
मैम हुजी धामान फम की दौरे पाखंग पुंसी लोरे पाखंग पुंसी लोरे एनर्जी ड्रिंक है मैम इसिंग औरांग इसिंग हम थई ngasi मैम बहु थोले मैम तई में थोले lấy hút kia rồi Naman na hele. Mau party na hele, mau party na hele na hai. Naman mau ani ba hele. Yang pasare. Naman mau ani mah hele ko. Em luôn có lồi đấy, đồ dịch, em hỏi là cái tàu đấy, đồ nào, rồi được không? Phẩm đó, giờ là cái comment đó, mau muốn là cái tôi đi, process em thì ra mình bảo không mà cái gì, đồ nào mau sẽ muốn là cái tôi đi, đồ em đi là cái tôi đi, cái em mà dùng đó dầu khí cái hai bên đều có cái đồ sỏi. Tôi hành lên một chiếc dùng đây rồi ra dùng đây đi đồ rồi ra mẹ đây yang là cái con ok mẹ nó có chân gì đi sang cản đó mình tham ăn party sẽ lại mỗi buổi đi chứ khơi này rồi rồi một party sẽ là rồi nè yang si pale mẹ photocopy dài Yo đây mẹ yo đây
ꯑꯩꯈꯣꯏ ꯇꯥꯇꯣꯟꯒ ꯏꯇꯩꯃꯒ ꯂꯥꯛꯑꯦ ꯂꯥꯏ ꯈꯨꯔꯝꯃꯤ ꯃꯌꯥꯝꯗ ꯈꯨꯔꯝꯕꯅꯤ God bless you both of you Itema and Taton Happy married life Itema su phazai Taton su phazai Somdana moi mau kanggu lai somda lai de Mere to ni punare game ni bigi amro la bigi ka maro sai una number lo na undo hey lo more ka lai ba Ibu paisa Ngasigina mayam vlog si sita dum losanaba tawrage ai mayam dum ubiruduni Tatonga Itemaga lakna khuram mayam phajana ngasigi luhungmase yam phajana tawre aduga yamna su nungai sumaina haidiko mafam amada chatlaga layraga vibe to lowraga ko luhungba yawbase yam nungai do mayam numit mangani matungna ko chakouba natraga humni matungna su tawba jai khangdri fix tadri adu mayam adu soi thanglakani soidana mayam yengbiu अखोगी Tatonga Itemagi Chakobagi Sakani isu soidana yauna do mayam meeting taminasi ko adu ding asigi blog se mayam sida dum losalage aisu wari ngasigi no dana thingzela binna aisu dum blog se ngasigi na sida losanjarage agi yengbi be china punum bu thank you so much aduga mathangi blog ta fangnasi ko adudi mayam good night have a sweet dream aduga next blog ta fangnarasi